ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯃꯥꯏ ꯁꯣꯜꯃꯦꯠ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯇꯤꯚꯤ ꯀꯥꯗꯨꯗꯅꯤ ꯊꯧꯉꯝ, ꯃꯣꯆꯥ, ꯕꯤꯖꯣꯏ, ꯂꯩꯃ, ꯇꯤꯅꯥ ꯑꯃꯗꯤ ꯇꯤꯅꯥꯒꯤ ꯅꯨꯄꯥ ꯖꯣꯟ ꯄꯨꯟꯅ ꯐꯝꯂꯤ꯫ ꯕꯤꯖꯣꯏ: ꯄꯥꯕꯨꯡꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯆꯥꯁꯥ꯫ ꯃꯣꯆꯥꯅ: ꯄꯥꯕꯨꯡ, ꯑꯩꯈꯣꯏꯁꯨ ꯋꯥꯁꯦ ꯄꯥꯛꯅ ꯍꯪꯗꯣꯛꯄ ꯉꯝꯗꯦ꯫ ꯇꯤꯅꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯌꯥꯎꯔꯤ꯫ ꯉꯝꯃꯣꯏꯌꯦ, ꯌꯥꯝꯕꯨꯡꯒꯤ ꯃꯇꯧꯁꯤꯗ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯅꯤ? ꯂꯩꯃ: ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯁꯤꯕ ꯉꯝꯒꯅꯤ? ꯑꯩꯈꯣꯏꯅ ꯍꯤꯡꯗꯨꯅꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯅꯤ? ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯩ ꯎꯕ ꯄꯥꯝꯃꯤ꯫ ꯂꯩꯃ ꯀꯞꯂꯤ꯫ ꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯊꯧꯉꯝ ꯇꯞꯅ ꯍꯥꯏꯔꯛꯏ: ꯏꯃꯥꯁꯤ ꯀꯞꯀꯅꯨ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯞꯅ ꯏꯪꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯣꯆꯥꯅ ꯑꯃꯨꯛ: ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯁꯦ ꯈꯔꯗꯤ ꯂꯨꯅ ꯊꯣꯛꯇꯣꯏꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯥꯡꯕ ꯁꯛꯄ ꯄꯥꯛꯅ ꯇꯥꯔꯣꯏ, ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯕꯁꯨ꯫ ꯕꯤꯖꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ: ꯆꯨꯝꯃꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯇꯥꯕꯤꯒꯗꯕ ꯃꯥꯅ ꯇꯥꯕꯤꯗ꯭ꯔꯕꯗ꯫ ꯂꯩꯃ: ꯑꯁꯨꯛ ꯊꯤꯅ ꯋꯥꯔꯧꯈꯤꯅꯤ ꯏꯃꯥꯁꯤ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤꯁꯦ ꯂꯥꯟꯕꯃꯛꯇꯤ ꯂꯥꯟꯈꯤꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯆꯥꯅ ꯏꯃꯥꯁꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯟꯅꯐꯥꯎ ꯀꯧꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯃꯃꯥ ꯑꯩꯕꯨ ꯃꯥꯅ ꯉꯥꯛꯄꯤꯒꯗꯕ? ꯑꯁꯨꯛ ꯁꯥꯊꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ, ꯏꯃꯥꯁꯤ ꯋꯥꯔꯦꯅꯦꯍꯦ꯫ ꯏꯆꯥꯒꯤ ꯅꯇꯧꯗ ꯏꯃꯥꯁꯤ ꯈꯥꯡꯕ ꯋꯥꯔꯦ꯫ ꯂꯩꯃ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯌꯦꯅꯈꯥꯗꯨꯗ ꯂꯨꯝꯂꯤ꯫ ꯊꯣꯏꯕꯤ ꯃꯍꯧꯁꯥꯒꯨꯝꯅ ꯉꯁꯤꯁꯨ ꯀꯣꯜ ꯐꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯏꯃꯨꯡꯗꯅ ꯖꯤꯇꯦꯟ ꯅꯤꯁꯥ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯂꯟꯆꯦꯟꯕ ꯇꯞꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯅ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦ꯫ ꯑꯩꯅꯤ, ꯂꯥꯎꯒꯅꯨ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯅꯪꯁꯦ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯑꯩꯗꯤ꯫ ꯂꯟꯆꯦꯟꯕꯅ: ꯀꯤꯕꯤꯅꯨ, ꯑꯩꯗꯤ ꯌꯥꯝꯅ ꯐꯕꯅꯤ꯫ ꯊꯣꯏꯕꯤ: ꯆꯠꯂꯣ, ꯕꯕꯥ ꯌꯨ ꯉꯥꯎꯔꯤꯀꯣ, ꯐꯔꯛ ꯇꯥꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯀꯥꯏ ꯃꯤ ꯑꯃꯅ ꯎꯔꯒ ꯏꯕꯥꯅꯤꯁꯦ ꯁꯣꯏꯗꯅ ꯀꯩꯅꯥ ꯀꯞꯄꯤꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯗꯨꯅꯦ ꯈ꯭ꯋꯥꯏ ꯐꯔꯤꯁꯦ꯫ ꯁꯤꯖꯈ꯭ꯔꯒꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯗꯣꯏ ꯁꯔꯨꯛ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯍꯪꯉ ꯉꯥꯏꯌꯣ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗ ꯂꯟꯆꯦꯟꯕꯕꯨ ꯏꯜꯂꯤ꯫ ꯆꯠꯂꯣꯕꯁꯦ, ꯍꯌꯦꯡ ꯆꯠꯄꯗ ꯋꯥꯅꯤꯌꯦ, ꯉꯟꯅ ꯄꯣꯊꯥꯔꯨꯔꯣ꯫ ꯄꯣꯊꯥꯒꯦ ꯅꯪꯒꯤ ꯅꯅꯥꯛꯇ, ꯑꯍꯤꯡꯁꯤꯃ ꯅꯪꯕꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯒꯦ꯫ ꯉꯥꯎꯁꯤꯟꯅꯅꯨ, ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯣꯟꯒꯦ꯫ ꯀꯥꯔꯟ ꯇꯥꯔꯅꯨ, ꯆꯠꯂꯣꯃꯤ꯫ ꯋꯥ ꯑꯃ ꯍꯪꯒꯦ, ꯁꯦꯡꯅ ꯈꯨꯝꯃꯣ, ꯑꯗꯨꯒ ꯆꯠꯂꯒꯦ꯫ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯐꯥꯎꯗꯕ꯭ꯔꯣ? ꯊꯣꯏꯕꯤ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯟꯆꯦꯟꯕꯗ, ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯇꯞꯅ ꯂꯟꯆꯦꯟꯕꯒꯤ ꯃꯊꯥꯗ ꯆꯪꯈꯤ꯫ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯍꯥ? ꯎꯅꯤꯡꯉꯤ, ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯎꯅꯤꯡꯉꯤ, ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯥꯡꯈꯤꯁꯤ꯫ ꯅꯪꯅ ꯑꯐꯕ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩꯕꯣ, ꯃꯤꯀꯨꯞꯇꯨꯗꯒꯤ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗꯅ ꯊꯝꯒꯅꯤꯌꯦ꯫ ꯉꯥꯏꯔꯝꯒꯦ, ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ꯫ ꯉꯥꯎꯁꯤꯟꯅꯗꯣꯏ ꯃꯥꯟꯕ꯭ꯔꯅꯦ? ꯑꯗꯣ ꯃꯣꯏ ꯏꯝꯐꯥꯜ ꯅꯨꯄꯤꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯅꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯕ? ꯐꯖꯩ ꯍꯥꯏꯕꯅꯦ꯫ ꯂꯟꯆꯦꯟꯕ ꯅꯣꯛꯂꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯐꯖꯕ ꯍꯥꯏꯕꯗꯨꯁꯨ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯨ, ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯁꯨ, ꯀꯜꯂꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯀꯣꯏꯅ ꯆꯠꯂꯨꯔꯕꯁꯨ ꯅꯪ ꯅꯠꯇꯕ ꯀꯅꯥꯕꯨꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯁꯦꯔꯥꯟꯅꯅ ꯌꯦꯡꯂꯨꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯦꯔꯥꯟꯅꯅ ꯈꯜꯂꯨꯏ꯫ ꯊꯥꯖꯧꯀꯣ? ꯁꯤ ꯄꯩꯁꯜꯂꯣ꯫ ꯀꯩꯒꯤ ꯄꯩꯁꯥꯅꯣ? ꯉꯁꯤꯗꯤ ꯃꯔꯝ ꯍꯪꯂꯅꯨ, ꯂꯧꯗꯕ ꯌꯥꯔꯣꯏ꯫
ꯅꯪꯒꯤꯅꯤ ꯁꯤꯅꯅꯦ ꯕꯕꯥꯅꯤ ꯑꯇꯣꯅꯤ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯒ ꯆꯥꯎꯋꯣ ꯑꯗꯨꯒꯅꯦ ꯑꯆꯥꯄꯣꯠꯁꯨ ꯆꯥꯎꯀꯣ ꯊꯦꯡꯉꯤ ꯆꯠꯂꯒꯦꯀꯣ ꯅꯨꯡꯁꯤꯕꯤ ꯂꯟꯆꯦꯟꯕ ꯑꯃꯨꯛꯀ ꯆꯦꯟꯅ ꯀꯣꯟꯁꯤꯟꯖꯩ ꯃꯥꯒꯤ ꯊꯣꯏꯕꯤꯕꯨ ꯆꯅꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯃꯣꯏ ꯁꯣꯛꯂꯦ ꯑꯩ ꯅꯪ ꯌꯥꯝꯅ ꯍꯩꯅꯗꯦ ꯄꯨꯟꯁꯤꯒꯤꯁꯨ ꯍꯩꯅꯔꯣꯏ ꯋꯥꯍꯩꯁꯤꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯤꯕ ꯅꯨꯡꯁꯤꯃꯟꯈꯤꯕꯅ ꯑꯗꯨꯛ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯈꯤꯕꯅꯤ ꯃꯥꯅꯤ ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯥꯅꯅꯤ ꯃꯤꯕꯨ ꯑꯣꯠꯄꯁꯨ ꯃꯥꯅꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯞꯍꯟꯕꯁꯨ ꯃꯥꯅꯅꯤ ꯀꯔꯤꯒꯤꯗꯤ ꯀꯥꯏꯔꯣꯏ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯋꯥꯍꯩ ꯊꯣꯠꯅ ꯃꯦꯡꯖꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯝꯂꯤ ꯀꯥꯎꯕ ꯅꯥꯏꯔꯣꯏꯗꯕ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩꯅ ꯆꯅꯨ ꯅꯨꯡꯁꯤꯔꯅꯨꯕ ꯍꯦ ꯊꯃꯣꯏ ꯅꯪ ꯂꯝ ꯍꯦꯟꯃꯜꯂꯤ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏ ꯋꯥꯔꯛꯄ ꯉꯝꯗꯤꯌꯦ ꯑꯩ ꯅꯪꯕꯨ ꯋꯥꯔꯛꯆꯕ ꯉꯝꯗꯤꯌꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯅꯨꯕ ꯀꯔꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯕꯅꯣ ꯁꯤꯗꯒꯤ ꯍꯦꯟꯕ ꯆꯩꯅꯥ ꯑꯃꯃꯨꯛ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯟꯕꯗꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯈꯪꯂꯁꯤꯐꯥꯎꯗ ꯀꯔꯤꯒꯤ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤꯅꯣ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯂꯧꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯗꯕ ꯉꯝꯂꯣꯏꯌꯦ ꯚꯤꯛꯇꯔꯁꯨ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯤꯕꯅꯤ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯔꯣꯏ ꯅꯨꯡꯁꯤꯔꯤꯕꯅꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯅꯁꯨ ꯎꯠꯈꯤꯗꯕꯅꯤ ꯃꯄꯥꯜ ꯊꯣꯛꯅꯗꯤ ꯃꯐꯝꯗ ꯏꯆꯝ ꯆꯝꯖꯕꯤ ꯃꯉꯣꯟꯗ ꯉꯥꯡꯕꯤꯈꯤꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯅꯤꯡꯉꯝꯗꯕ ꯃꯥꯅ ꯃꯩꯔꯤ ꯑꯣꯏꯗꯨꯅ ꯆꯥꯛꯂꯤꯕꯅꯤ ꯃꯁꯥ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯚꯤꯛꯇꯔ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯐꯝꯗ ꯎꯠꯂꯔꯣꯏꯌꯦ ꯏꯗꯣꯝ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯛ ꯂꯥꯅ ꯂꯥꯠꯆꯒꯦ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯝꯒꯅꯤ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯕꯨ ꯁꯥꯎꯗꯨꯅ ꯏꯐꯝꯗꯒꯤ ꯅꯥꯊꯩꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯇꯨꯡꯗꯤ ꯀꯠꯊꯣꯛꯄ ꯃꯥꯅ ꯑꯣꯏꯔꯒꯦ ꯃꯃꯤꯡꯇꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯆꯦꯜ ꯑꯁꯤꯗ ꯆꯝꯖꯔꯤꯕꯤ ꯅꯪꯕꯨꯗꯤ ꯏꯔꯥꯛꯅꯍꯟꯕ ꯑꯩ ꯉꯝꯂꯣꯏꯌꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯅ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯄꯨꯟꯁꯤ ꯋꯥꯏꯊꯨꯡꯅꯕ ꯑꯣꯏꯖꯧꯀꯣ ꯅꯨꯡꯁꯤꯌꯦ ꯆꯅꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯊꯪꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯈꯤꯕꯁꯨ ꯅꯐꯝꯗꯒꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯊꯧꯅꯥ ꯎꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇ꯭ꯔꯦ ꯄꯥꯕꯅ ꯍꯤꯡꯂꯤ ꯐꯥꯎꯕ ꯑꯩ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯈꯤꯅꯤ ꯄꯥꯕꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯒꯦ ꯈꯜꯂꯦ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯦ ꯇꯤꯡꯈꯪ ꯃꯔꯛꯁꯤꯗ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯁꯨꯛ ꯇꯝꯊꯤꯕ ꯑꯣꯏꯔꯦ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯆꯩꯌꯨꯀꯣ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯁꯨꯅꯣꯇꯥ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯁꯧ ꯇꯧꯔꯤ ꯂꯥꯏꯗ ꯀꯠꯂ ꯐꯥꯎꯕ ꯍꯦꯛ ꯂꯧꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯤ ꯃꯆꯥꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯅꯅꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯅꯤꯅꯦꯅ ꯅꯣꯡꯃꯇ ꯏꯃꯤꯠꯁꯤꯗ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯎꯒꯦ ꯐꯪꯖꯗ꯭ꯔꯕ ꯏꯃꯤꯠ ꯑꯁꯦ ꯂꯣꯛꯇꯥꯡ ꯇꯥꯡꯅꯤ ꯁꯩꯇꯅ ꯁꯥꯈꯤ ꯁꯨꯛꯎ ꯍꯦꯛ ꯎꯗꯦ ꯍꯥꯏꯔꯨꯔꯁꯨ ꯄꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯕꯒꯤꯅꯤ ꯑꯗꯨ ꯇꯧꯕꯒꯤꯅꯤ ꯑꯗꯥ ꯇꯧꯕꯒꯤꯅꯤ ꯑꯩꯅꯦ ꯈꯣꯏꯗꯣꯛꯑꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤꯗ ꯍꯧꯖꯤꯛꯄꯨ ꯒ꯭ꯌꯥꯁ ꯂꯣꯏꯈ꯭ꯔꯦꯕꯁꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯍꯟꯗꯣꯏꯅꯣꯕ ꯍꯥꯏ ꯚꯤꯛꯇꯔ ꯇꯥꯕ꯭ꯔꯥ ꯁꯤꯕꯤꯗꯕꯒꯤ ꯃꯆꯥ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯚꯤꯛꯇꯔꯁꯨ ꯇꯥꯔꯤꯕꯅꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯏꯁꯧ ꯃꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ ꯒ꯭ꯌꯥꯁ ꯂꯩꯇꯦ ꯄꯩꯁా ꯄꯨꯊꯣꯛꯂꯛꯎ ꯍꯧꯖꯤꯛꯃꯛꯅꯦ ꯒ꯭ꯌꯥꯁ ꯑꯃ ꯂꯧꯗꯣꯏꯅꯤ ꯏꯃꯥ ꯑꯩꯉꯣꯟꯗꯗꯤ 200ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯤꯌꯦ ꯇꯣ ꯂꯩꯔꯨꯏꯌꯦ ꯂꯩꯔꯣꯏ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯈꯪꯂꯕꯅꯤ ꯀꯗꯥꯏꯗꯒꯤ ꯂꯩꯅꯤꯒꯦ ꯅꯄꯥ ꯂꯥꯏꯅꯐꯥꯎ ꯄꯥꯝꯗ꯭ꯔꯕꯁꯤꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯡꯃꯨꯠ ꯍꯦꯛ ꯃꯨꯠꯊꯠꯂꯦꯗꯅ ꯚꯤꯛꯇꯔ ꯊꯃꯣꯏ ꯁꯣꯛꯂꯦ ꯇꯥꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗꯅꯤ ꯃꯄꯥꯕꯨ ꯁꯨꯅꯣꯇꯥꯅ ꯊꯤꯅ ꯉꯥꯡꯂꯤꯕ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯣ ꯕꯕꯥꯁꯨ
ꯅꯥꯅꯤꯡꯗꯅ ꯅꯥꯕꯗꯤ ꯅꯠꯇꯦ꯫ ꯁꯨꯅꯣꯇꯥ ꯁꯥꯎꯒꯠꯂꯛꯏ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯁ ꯃꯄꯥꯒꯤ ꯃꯆꯥꯅꯤꯀꯣ ꯅꯊꯤꯕꯣꯡꯁꯤꯡ ꯑꯗꯣ ꯀꯅꯥꯅ ꯊꯥꯛꯀꯦ ꯍꯥ? ꯅꯣꯡꯃꯒꯤ ꯆꯥꯛ ꯑꯃꯨꯟꯕ ꯈꯔ ꯆꯥꯕ ꯐꯪꯖꯔꯤꯕꯗꯣ ꯀꯅꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯣ? ꯏꯕꯨꯡꯉꯣ ꯂꯩꯀꯥꯏꯒꯤ ꯑꯣꯖꯥ ꯄꯩꯁꯥ ꯁꯤꯛꯀꯤ ꯑꯃ ꯏꯃꯨꯡꯒꯤ ꯀꯥꯟꯅꯕ ꯀꯔꯤꯝꯇ ꯇꯧꯕꯤꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ꯫ ꯏꯃꯥ, ꯑꯩꯁꯨ ꯌꯥꯝꯅ ꯐꯪꯕ ꯑꯣꯏꯗꯤꯌꯦ꯫ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ, ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯔꯛꯂꯅꯨ꯫ ꯆꯠꯂꯣ, ꯀꯅꯥꯗꯒꯤꯅꯣ ꯆꯥꯝꯉꯥ ꯄꯨꯔꯨꯆꯣ꯫ ꯑꯩꯅꯦ ꯆꯥ ꯊꯛꯂꯒ ꯊꯕꯛ ꯆꯠꯀꯦ, ꯍꯧꯖꯤꯛ ꯆꯥ ꯂꯣꯟꯗꯣꯏꯅꯤ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯁꯤꯡꯅ ꯂꯣꯜꯂꯛꯀꯦ꯫ ꯃꯩꯁꯨꯠ ꯃꯅꯝ ꯅꯝꯕ ꯆꯥ ꯊꯛꯀꯗꯕ ꯅꯨꯄꯤ ꯑꯣꯏꯅ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯦ? ꯅꯃꯥ ꯆꯥꯎꯈꯠꯇꯕꯤ ꯈꯨꯅꯨꯡ ꯅꯨꯄꯤꯗꯨꯅꯦꯅ ꯈꯜꯂꯨꯔꯕꯣ ꯅꯪꯅ? ꯚꯤꯛꯇꯔ ꯇꯥꯕ ꯉꯝꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯒꯤꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕ, ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ ꯃꯥ ꯈꯪꯕ ꯅꯠꯇꯦ꯫ ꯆꯥꯛꯄ ꯍꯦꯟꯃꯟꯕꯅ ꯃꯈꯣꯡꯅ ꯄꯨꯕ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯆꯅꯨꯒ ꯊꯣꯏꯕꯤꯒꯁꯨ ꯂꯟꯆꯦꯟꯕ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯟꯆꯦꯟꯕ ꯆꯠꯈ꯭ꯔꯦ, ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯅ ꯊꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯐꯣꯡꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯎ ꯃꯔꯨꯝꯗꯒꯤ ꯇꯞꯅ ꯃꯈꯨꯠ ꯃꯆꯥꯗꯨ ꯍꯥꯏꯖꯔꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯒꯤ ꯊꯣꯏꯕꯤꯅ ꯂꯦꯞꯍꯧꯔꯤꯕꯗꯨ ꯃꯤꯠꯌꯦꯡꯒ ꯃꯃꯤ ꯂꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯖꯔꯤ꯫ ꯚꯤꯛꯇꯔ ꯋꯥꯈꯜ ꯏꯃꯪ ꯃꯪꯅ ꯂꯥꯛꯂꯤꯕꯗꯨ ꯆꯅꯨ ꯎꯏ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨꯗ ꯂꯦꯞꯂꯤꯕꯅꯤ ꯆꯅꯨ꯫ ꯚꯤꯛꯇꯔ ꯆꯅꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯂꯤ꯫ ꯆꯅꯨꯁꯨ ꯃꯄꯤ ꯇꯥꯔꯛꯏ, ꯃꯃꯤꯠ ꯀꯨꯞꯇ ꯆꯥꯛꯅ ꯌꯦꯡꯂꯤ ꯅꯨꯄꯥ ꯑꯗꯨꯗ꯫ ꯂꯝꯕꯤ ꯑꯗꯨ ꯈꯨꯡꯒꯪꯒꯤ ꯑꯄꯤꯛꯄ ꯂꯝꯕꯤ ꯑꯣꯏꯕꯅ ꯈꯔ ꯄꯤꯛꯏ꯫ ꯇꯨꯡꯗꯒꯤ ꯚꯦꯟ ꯑꯃ ꯍꯣꯔꯟ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯆꯅꯨ ꯇꯥꯗꯦ, ꯇꯔꯪ ꯑꯃꯗꯅꯤ ꯂꯦꯞꯂꯤꯕ꯫ ꯋꯥꯔꯧꯕ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ꯫ ꯚꯤꯛꯇꯔ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯃꯈꯣꯟ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯛꯏ꯫ ꯚꯦꯟ ꯑꯃ ꯊꯧꯔꯛꯂꯤꯕꯗꯨ ꯎꯔꯦ ꯂꯥꯞꯅ꯫ ꯍꯣꯔꯟ ꯈꯣꯡꯂꯛꯄꯅꯤ ꯆꯅꯨꯗ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯒꯥꯔꯤ ꯑꯗꯨꯁꯨ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯆꯅꯨꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯆꯅꯨ! ꯚꯤꯛꯇꯔ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯅꯨꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯅꯥꯀꯟꯗ ꯆꯤꯡꯊꯣꯛꯏ꯫ ꯒꯥꯔꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯕꯦꯝꯃ? ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅꯤꯡꯇꯛ ꯇꯧꯕ ꯃꯇꯧ ꯎꯠꯂꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯈ꯭ꯔꯦ꯫ ꯚꯤꯛꯇꯔ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯆꯅꯨ ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯀꯨꯁꯤꯅꯦ, ꯑꯩ ꯑꯃ ꯁꯤꯈꯤꯕꯗ ꯅꯪꯉꯣꯟꯗ ꯀꯩ ꯃꯥꯡꯖꯒꯦ? ꯅꯊꯧ ꯅꯠꯇꯤꯌꯦ, ꯀꯔꯤꯒꯤ ꯈꯥꯝꯂꯤꯅꯣ ꯍꯥ? ꯅꯪꯅ ꯍꯩꯅꯗꯕ ꯑꯩ ꯑꯃ ꯃꯥꯡꯈꯤꯕꯗ ꯅꯪꯒꯤ ꯌꯥꯏꯐꯕꯅꯦ꯫ ꯏꯃꯥꯡꯗ ꯂꯦꯞꯂꯛꯀꯅꯨꯋꯣ, ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏꯌꯦ, ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏꯌꯦ꯫ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯃꯈꯥꯗ ꯐꯝꯊꯈꯤ꯫ ꯊꯣꯏꯕꯤ ꯆꯅꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯥꯏꯔꯤꯕꯅꯤ ꯊꯃꯣꯏ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ꯫ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯇꯧ ꯑꯗꯨ꯫ ꯊꯦꯝꯖꯅꯤꯡꯉꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ꯫ ꯊꯧꯅꯥꯗꯤ ꯍꯥꯞꯄꯤꯔꯝꯗ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯑꯗꯨ ꯃꯄꯥꯜ ꯊꯣꯛꯍꯟꯗ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝ ꯀꯅꯥ ꯎꯍꯟꯗ ꯂꯣꯟꯅ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯊꯝꯖꯤꯟꯖꯈꯤ꯫ ꯊꯣꯏꯕꯤ, ꯂꯝꯕꯤꯁꯤꯗ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ꯫ ꯆꯅꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯚꯤꯛꯇꯔꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯝꯃꯤ ꯃꯄꯤ ꯇꯥꯅ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯆꯤꯟꯕꯥꯜ ꯀꯥꯡꯂꯝꯗꯦ, ꯆꯦꯟꯈꯤ꯫ ꯍꯣꯇꯦꯜ ꯑꯃꯗꯅꯤ ꯔꯣꯅꯥꯜ ꯑꯃꯗꯤ ꯏꯂꯤꯅꯥ ꯎꯅꯔꯤ꯫ ꯏꯂꯤꯅꯥ, ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯕꯔꯊꯗꯦꯅꯤ, ꯀꯔꯤ ꯒꯤꯐꯠ ꯄꯤꯗꯣꯏꯅꯣ? ꯔꯣꯅꯥꯜꯅ ꯑꯃꯨꯛ ꯀꯔꯤ ꯄꯤꯌꯨ ꯍꯥꯏꯅꯣ? ꯂꯤꯛ ꯐꯖꯕ ꯑꯃ ꯄꯤꯌꯣ꯫ ꯍꯣꯏꯅꯦ, ꯏꯇꯨꯅ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯄꯤꯔꯒꯦ ꯂꯩꯔꯕꯅꯤ꯫ ꯑꯗꯣ ꯍꯣꯏ, ꯈꯣꯡꯅ ꯁꯨꯝ ꯆꯠꯄꯁꯦ ꯋꯥꯏꯌꯦꯕ, ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯂꯩꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯩꯅ ꯂꯧꯕ ꯂꯥꯛꯏꯁꯤꯗꯤ꯫ ꯅꯠꯇꯦꯕ, ꯑꯇꯣꯞꯄ ꯊꯕꯛ ꯆꯠꯄꯗꯣ ꯋꯥꯏꯌꯦꯕ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯀꯌꯥꯝ ꯎꯅꯔꯤꯕ? ꯎꯅꯗꯦꯗ, ꯑꯃ ꯑꯅꯤꯈꯛꯅꯤ꯫ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯒꯦ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯕ? ꯏꯂꯤꯅꯥꯅ꯫ ꯍꯣ, ꯅꯪꯅ ꯍꯦꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯕꯒ ꯁꯠ ꯁꯠ ꯄꯥꯏꯔꯛꯏꯁꯦ? ꯑꯇꯩꯅ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤꯅꯦ, ꯑꯩꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯅꯨꯃꯤꯠꯇꯗꯤ ꯀꯣꯜ ꯇꯧꯔꯛꯄꯐꯥꯎ ꯔꯤꯁꯤꯞ ꯇꯧꯗꯦ꯫ ꯑꯗꯣ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯔꯤꯁꯤꯞ ꯇꯧꯗꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯈꯤꯕ꯭ꯔꯅꯦ? ꯔꯣꯅꯥꯜ, ꯑꯩꯁꯨ ꯈꯪꯖꯕꯗꯣ, ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯈꯩ ꯄꯤꯔꯤꯁꯤꯗꯤ꯫ ꯑꯣꯐꯤꯁ
ꯑꯣꯐꯤꯁꯇꯅꯤ ꯑꯀꯥꯁ ꯑꯔꯅꯕꯀꯤ ꯃꯅꯥꯛꯇ ꯆꯪꯂꯩ ꯐꯥꯏꯜ ꯑꯃ ꯄꯨꯗꯨꯅ ꯐꯥꯏꯜ ꯑꯗꯨ ꯑꯔꯅꯕꯀꯤ ꯃꯅꯥꯛꯇ ꯊꯝꯂꯩ ꯑꯀꯥꯁ ꯁꯔ ꯑꯔꯅꯕꯅ ꯑꯃꯨꯛ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩ ꯈꯪꯉꯤ ꯍꯣꯏ ꯁꯔ ꯐꯝꯃꯣ ꯋꯥꯔꯤ ꯁꯥꯁꯤ ꯐꯅꯤ ꯁꯔ ꯑꯔꯅꯕ ꯏꯃꯥꯗꯤ ꯀꯔꯝ ꯇꯧꯔꯤ ꯑꯀꯥꯁꯅ ꯃꯁꯥ ꯐꯅ ꯀꯟꯈꯠꯂꯦ ꯁꯔ ꯃꯁꯥ ꯁꯣꯟꯊꯍꯟꯕ ꯌꯥꯗꯦꯀꯣ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯄꯥꯎ ꯐꯥꯎꯔꯛꯀꯗꯕꯅꯤ ꯐꯅꯤ ꯁꯔ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯅꯕ ꯇꯧꯁꯤ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯑꯀꯥꯁ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯃꯛꯁꯤꯜꯂꯤ ꯁꯔ ꯑꯩ ꯀꯤꯔꯦꯗ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ ꯅꯨꯄꯤꯅꯗꯤ ꯑꯀꯤꯕ ꯂꯩꯇꯅ ꯊꯧꯅꯥꯗꯨ ꯐꯔꯒ ꯁꯔ ꯇꯁꯦꯡꯅ ꯑꯩ ꯀꯤꯖꯕ ꯄꯣꯛꯏ ꯊꯥꯖꯕ ꯉꯝꯗꯦ ꯅꯨꯄꯤꯕꯨ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯁꯨ ꯊꯥꯖꯕ ꯌꯥꯗꯕ ꯀꯌꯥꯅꯤ ꯅꯨꯄꯤꯁꯨ ꯀꯌꯥꯅꯤ ꯊꯥꯖꯕ ꯌꯥꯕ ꯑꯃꯗꯤ 100ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯁꯨ ꯌꯥꯎꯔꯝꯒꯅꯤꯗꯅ ꯃꯗꯨ ꯊꯤꯁꯤꯀꯣ ꯑꯀꯥꯁ ꯁꯔ ꯀꯩꯅꯣꯝꯇ ꯕꯦꯕꯥꯔ ꯌꯥꯎꯗꯦ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯑꯔꯅꯕꯅ ꯑꯃꯨꯛ ꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯑꯩꯅ ꯇꯥꯅꯕ ꯉꯥꯏꯔꯤ ꯁꯔ ꯏꯃꯥꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯤꯁꯨ ꯈꯜꯂꯒ ꯌꯨꯝ ꯄꯥꯅꯕ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯔꯅꯕ ꯅꯣꯛꯂꯛꯏ ꯑꯩꯕꯣ ꯑꯍꯣꯏ ꯁꯔ ꯑꯀꯥꯁ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯃꯜ ꯀꯌꯥꯃꯨꯛ ꯂꯩ ꯍꯥꯏꯕ ꯅꯩꯅꯕꯤꯕ ꯃꯤ ꯋꯥꯠꯂꯤ ꯆꯨꯝꯃꯤꯀꯣ ꯍꯥꯏꯕꯤꯌꯨ ꯁꯔ ꯋꯥꯈꯜ ꯌꯥꯎꯗꯕ ꯀꯌꯥꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯗꯅ ꯂꯦꯝꯅ ꯃꯥꯡꯍꯜꯂꯤ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯩ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯀꯥꯁ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤ ꯑꯔꯅꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤꯗꯤ ꯇꯣꯛꯁꯤ ꯅꯪꯒꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯀꯣ ꯁꯔ ꯌꯥꯔꯦ ꯌꯥꯔꯦ ꯊꯣꯛꯑꯣ ꯐꯅꯤ ꯁꯔ ꯑꯀꯥꯁꯅ ꯊꯣꯛꯈ꯭ꯔꯕꯗ ꯑꯔꯅꯕ ꯇꯞꯅ ꯁꯣꯜꯂꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯂꯩꯕꯁꯤꯅ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤ ꯃꯤꯒ ꯃꯥꯟꯅꯗꯕ ꯑꯉꯥꯎꯕ ꯑꯣꯏꯕꯁꯤꯅ ꯑꯩꯒꯤꯗꯤ ꯃꯆꯠꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯆꯅꯨ ꯑꯃꯗꯤ ꯊꯣꯏꯕꯤ ꯇꯅꯧꯕꯤꯅ ꯄꯤꯔꯛꯄ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯇꯟ ꯊꯥꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯒꯦꯠꯇꯨꯗ ꯅꯨꯄꯤ ꯑꯃ ꯉꯥꯏꯔꯝꯃꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯈꯣꯏꯕꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ ꯕꯤꯟꯗ꯭ꯌꯥ ꯏꯆꯦꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯅꯠꯇ꯭ꯔꯣ ꯆꯅꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯃꯥꯅꯤ ꯏꯆꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯒ ꯊꯛꯈꯤꯁꯦ ꯍꯣꯏ ꯏꯆꯦ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯆꯅꯨꯗ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯂꯟꯆꯦꯟꯕꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏ ꯖꯒꯥꯗ ꯑꯣꯏꯖꯥꯅꯣ ꯆꯅꯨꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯊꯤꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯁꯨ ꯁꯨꯝ ꯍꯪꯕꯅꯦ ꯆꯅꯨꯅ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯩꯔꯥ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯨꯡꯁꯤꯅ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯅꯨꯅ ꯑꯃꯨꯛ ꯅꯨꯡꯁꯤꯗꯧꯅꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯔꯣ ꯁꯤꯗ ꯂꯩꯔꯦ ꯑꯍꯣꯏ ꯇꯝꯐꯥ ꯃꯅꯥꯎꯅꯨꯄꯤ ꯖꯣꯁꯤꯅ ꯀꯦꯔꯤꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯀꯥꯏꯗꯅꯣ ꯅꯪꯅ ꯖꯣꯁꯤꯅ ꯑꯃꯨꯛ ꯆꯠꯂꯨꯏ ꯏꯆꯦ ꯀꯦꯊꯔꯒ ꯂꯩꯔꯝꯕꯗꯨꯗ ꯆꯠꯇꯨꯕꯩ ꯅꯤꯡꯉꯨꯔꯦ ꯀꯦꯔꯤꯅꯤ ꯀꯩꯅꯣ ꯃꯁꯛ ꯐꯖꯅꯕ ꯅꯪ ꯑꯃ ꯅꯕꯨꯡꯁꯤꯁꯨꯅꯦ ꯑꯩ ꯑꯣꯟꯗꯣꯔꯕ ꯀꯔꯤꯅꯣ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯗ꯭ꯔꯦ ꯖꯣꯁꯤ ꯏꯆꯦ ꯅꯪꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯦ ꯅꯨꯄꯥ ꯀꯣꯏꯔꯛꯇꯕꯩꯔꯣ ꯇꯝꯐꯥꯅ ꯑꯃꯨꯛ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯅꯆꯤꯟ ꯑꯗꯣ ꯊꯨꯒꯥꯏꯒꯦꯗꯣ ꯅꯪ ꯏꯁ ꯁꯤ ꯍꯪꯕꯕꯨ ꯀꯩꯗꯧꯒꯦ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯇꯥꯅꯤꯡꯗꯦꯀꯣ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯗꯧꯅꯤ ꯑꯩ ꯅꯕꯥꯅꯤꯒꯤꯅꯦ ꯃꯤꯅꯥꯏ ꯑꯣꯏꯕꯗ ꯋꯥꯔꯦ ꯑꯁ ꯏꯆꯦ ꯑꯩꯅ ꯊꯣꯡꯕꯗꯣ ꯏꯁꯥꯕꯨ ꯆꯥꯕ ꯌꯥꯗꯦꯃꯤ ꯆꯥꯛꯄꯣꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯤ ꯅꯨꯄꯥꯗꯤ ꯀꯣꯏꯅꯕ ꯍꯩꯔꯤꯅꯦ ꯑꯩꯅ ꯀꯣꯏꯕꯁꯨ ꯅꯠꯇꯅ ꯃꯥꯅ ꯀꯣꯏꯔꯕꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯏ ꯖꯣꯁꯤ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯦꯟꯈꯤ ꯇꯝꯐꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯖꯣꯁꯤ
ꯍꯜꯂꯣ ꯊꯧ ꯉꯝꯅ ꯀꯩꯗꯧꯔꯤꯒꯦ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯅꯪ ꯀꯣꯏꯕ ꯅꯠꯇꯦꯀꯣ ꯅꯪꯅ ꯑꯩ ꯀꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯦ ꯀꯩꯗꯧꯔꯦ ꯖꯣꯁꯤ ꯀꯩ ꯆꯥꯁꯤꯜꯂꯨꯔꯦ ꯍꯦꯔꯥ ꯁꯥꯎꯔꯛꯀꯅꯤꯀꯣ ꯍꯧꯖꯤꯛ ꯁꯥꯎꯈꯤꯅꯨꯁꯦ ꯑꯝꯇ ꯁꯥꯎꯔꯦ ꯑꯩꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯀꯤꯌꯦ ꯍꯧꯖꯤꯛꯅꯦ ꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯇꯞꯇꯥꯒꯤ ꯐꯨꯗꯖꯅꯤ ꯍꯥ ꯑꯩꯕꯣ ꯍꯣꯏꯅꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯉꯁꯤꯁꯤꯕꯣ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯤꯃꯁꯦ ꯍꯧꯔꯤꯔꯣ ꯅꯪꯒꯤꯁꯦ ꯊꯧꯉꯝ ꯀꯟꯅ ꯅꯣꯛꯂꯛꯏ ꯂꯩꯃ ꯃꯆꯥꯒꯤ ꯅꯥꯛꯇ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ ꯑꯔꯅꯕ ꯁꯅꯥꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃ ꯌꯥꯝꯅ ꯇꯞꯅ ꯊꯣꯏꯕ ꯑꯔꯅꯕ ꯃꯃꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯂꯩꯃ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥꯁꯤꯅ ꯀꯧꯕꯁꯦ ꯏꯆꯥꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯈꯨꯝꯅꯤ ꯑꯔꯅꯕ ꯏꯃꯥꯁꯤ ꯀꯔꯤ ꯂꯩꯔꯒꯦ ꯄꯥꯎꯈꯨꯝꯗꯨ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯅꯪ ꯏꯃꯥꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯏꯆꯥꯒꯤ ꯅꯐꯝꯗ ꯏꯃꯥꯁꯤꯅ ꯀꯌꯥꯃꯨꯛ ꯂꯥꯟꯈ꯭ꯔꯕꯒꯦ ꯍꯧꯗꯣꯛꯅꯔꯔꯣꯏꯁꯦ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦꯅꯦ ꯑꯩꯕꯨ ꯑꯗꯨꯝ ꯁꯥꯎꯍꯟꯕ ꯐꯠꯇꯕ ꯑꯣꯏꯍꯜꯂꯤ ꯑꯔꯅꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ ꯂꯩꯃ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯅꯥ ꯕꯣꯛꯁꯤ ꯀꯞꯀꯅꯣ ꯄꯥꯕꯨꯡ ꯁꯥꯎꯔꯤꯔꯣ ꯕꯣꯛꯁꯤ ꯂꯩꯃꯅ ꯑꯃꯨꯛ ꯁꯥꯎꯗꯦ ꯏꯁꯨꯒꯤ ꯄꯥꯕꯨꯡ ꯁꯥꯎꯗꯤꯌꯦ ꯕꯣꯛꯁꯤ ꯀꯞꯄ ꯇꯧꯍꯩꯗꯦ ꯍꯥꯏꯕꯗꯣ ꯚꯨꯠꯅ ꯐꯥꯏ ꯍꯥꯏꯕꯗꯣ ꯕꯣꯛꯁꯤ ꯅꯪ ꯚꯨꯠꯅ ꯐꯥꯖꯅꯤ ꯀꯞꯇꯦꯗ ꯕꯣꯛꯁꯤ ꯀꯞꯇꯤꯌꯦ ꯂꯥꯛꯑꯣ ꯕꯣꯛꯁꯤꯒꯅꯦ ꯏꯁꯨꯒꯤ ꯍꯥꯎꯕꯤ ꯆꯥꯔꯨꯔꯁꯤ ꯁꯅꯥꯗꯨ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯇꯦ ꯄꯤ ꯇꯥꯔꯤꯗꯨꯗꯤ ꯍꯩꯃꯥ ꯁꯤꯗꯤꯅꯦ ꯕꯣꯛꯁꯤꯒꯤ ꯃꯃꯤꯠꯁꯦ ꯑꯌꯣ ꯇꯧꯕꯒꯤꯅꯦ ꯕꯣꯛꯁꯤ ꯃꯃꯤꯠꯇ ꯑꯌꯣ ꯇꯧꯔꯗꯤ ꯄꯤ ꯇꯥꯗꯣꯏꯔꯣ ꯑꯌꯣ ꯇꯧꯔꯗꯤꯅꯦ ꯄꯤ ꯇꯥꯗꯣꯏꯅꯤ ꯍꯤꯗꯥꯛ ꯀꯥꯞꯁꯤꯔꯥ ꯑꯌꯣ ꯐꯅꯕ ꯗꯣꯛꯇꯔꯗ ꯀꯤꯖꯩ ꯕꯣꯛꯁꯤꯗꯤꯅꯦ ꯍꯤꯗꯥꯛ ꯀꯥꯞꯄ ꯀꯤꯖꯩꯌꯦ ꯑꯆꯥ ꯃꯤ ꯑꯆꯧꯕꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯀꯤꯔꯤꯕ ꯁꯅꯥꯗꯨ ꯑꯗꯨ ꯍꯥꯏꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯆꯩ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯀꯥꯎꯍꯜꯂꯤ ꯃꯁꯨꯒꯤ ꯃꯇꯧꯅ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯜꯂꯛꯏ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯣꯏꯔꯦ ꯇꯅꯨꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯊꯣꯏꯕꯤ ꯂꯨꯄꯥ 200ꯗꯤ ꯐꯪꯉꯤ ꯏꯝꯐꯥꯜꯁꯦ ꯇꯣꯏꯅ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯆꯅꯨꯅ ꯑꯃꯨꯛ ꯑꯍꯣꯏꯕ ꯕꯤꯠꯊꯤ ꯂꯩꯇ꯭ꯔꯣ ꯑꯗꯨꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯄꯣꯠ ꯈꯔꯗꯤ ꯂꯩꯕ ꯀꯣꯟꯅꯔꯅꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯁꯤꯔꯦ ꯅꯣꯏꯗꯝꯇ ꯊꯛꯈꯤꯒꯦ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯅꯤ ꯑꯗꯨ ꯆꯪꯂꯛꯏ ꯖꯤꯇꯦꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯥꯎꯔꯤ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯎꯕꯒ ꯑꯦ ꯀꯥꯏꯗ ꯆꯠꯂꯨ ꯏꯆꯥꯁꯥ ꯉꯁꯥꯏꯗꯒꯤ ꯀꯧꯕꯅꯤ ꯁꯨꯛꯇꯥ ꯇꯥꯗꯦ ꯊꯣꯏꯕꯤꯅ ꯕꯕꯥ ꯊꯕꯛ ꯆꯠꯂꯨꯕꯅꯦ ꯀꯩ ꯍꯥꯏꯒꯦ ꯍꯥ ꯊꯕꯛ ꯆꯠꯂꯨꯌꯦꯕ ꯑꯣ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯏꯆꯥꯁꯦ ꯅꯄꯥꯁꯦ ꯑꯉꯥꯎꯕꯅꯤꯅꯦ ꯑꯉꯥꯎꯕ ꯐꯠꯇꯕꯅꯤꯀꯣ ꯅꯄꯥꯁꯦ ꯑꯉꯥꯎꯕꯅꯤ ꯕꯕꯥ ꯅꯪ ꯁꯨꯃꯥꯏꯅ ꯌꯨ ꯁꯨꯝ ꯊꯛꯂꯗꯤ ꯄꯨꯟꯁꯤꯔꯔꯣꯏꯌꯦ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯕꯥꯅꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯕꯕꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ ꯖꯤꯇꯦꯟꯁꯨ ꯀꯞꯂꯛꯂꯦ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯀꯞꯂꯤꯕ꯭ꯔꯥ ꯒ꯭ꯌꯥꯟꯕꯨ ꯇꯥꯅ ꯀꯞꯂꯤꯕ꯭ꯔꯥ ꯅꯃꯥꯗꯨꯅ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ ꯃꯂꯥ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯂꯥꯛꯀꯣ ꯅꯆꯥꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯂꯀꯣ ꯅꯨꯡꯇꯤꯒꯤ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯣꯏ ꯍꯥꯏꯔꯝꯂꯒ ꯅꯪ ꯅꯆꯤꯟ ꯊꯤꯕ ꯅꯨꯄꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯆꯤꯟ ꯊꯤꯕ ꯅꯔꯧ ꯍꯩꯕ ꯅꯨꯄꯤꯅꯤ ꯌꯥꯗꯦ ꯑꯩꯅ ꯌꯥꯗꯦ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯂꯣꯏ ꯑꯩꯅ ꯅꯤꯡꯁꯤꯡꯂꯣꯏ ꯍꯥꯏꯁꯤꯅꯤ ꯂꯥꯛꯀꯅꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯪ ꯂꯥꯛꯀꯅꯨ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯉꯥꯎꯕ ꯃꯤꯗ ꯋꯥ ꯍꯥꯏꯔꯨꯕ ꯀꯅꯥꯅ ꯇꯥꯕꯤꯅꯤ ꯋꯥꯀꯠꯆꯔꯨꯅꯤ ꯀꯅꯥꯅ ꯂꯧꯕꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯥꯟ ꯑꯃꯗ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯤ ꯌꯥꯕꯤꯔꯝꯕꯗꯤ ꯌꯥꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯀꯨꯏꯔꯣꯏ ꯃꯄꯨꯡ ꯐꯥꯔꯣꯏ ꯆꯣꯏꯔꯣꯜ ꯑꯣꯟꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯉꯥꯎꯕ ꯃꯍꯥꯛꯀꯤꯗꯤ
ꯋꯥꯈꯜ ꯂꯩꯇꯦ ꯍꯥꯏꯁꯤꯔꯥ ꯊꯃꯣꯏ ꯄꯥꯟꯗꯦ ꯍꯥꯏꯁꯤꯔꯥ ꯄꯥꯜꯂꯤꯕꯅꯤ ꯐꯥꯎꯔꯤꯕꯅꯤ ꯑꯋꯥꯕ ꯅꯨꯡꯁꯤꯕ ꯈꯪꯂꯨꯏ ꯆꯠꯅꯕꯤ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯕꯨ ꯅꯤꯁꯥ ꯃꯥꯒ ꯃꯔꯨꯞ ꯍꯦꯛ ꯄꯤꯈꯤꯕꯒ ꯀꯥꯎꯊꯣꯛꯍꯜꯂꯤ ꯎꯅ ꯎꯅ ꯑꯋꯥꯕ ꯀꯌꯥ ꯋꯥꯔꯕꯁꯨ ꯃꯪꯂꯥꯟꯒꯨꯝ ꯇꯥꯎꯍꯜꯂꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯝꯕꯤꯒꯤ ꯍꯦꯛ ꯃꯇꯥꯏ ꯑꯣꯏꯕꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯀꯌꯥꯁꯨ ꯏꯁꯦꯡ ꯁꯦꯡꯅ ꯎꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯨꯃꯥꯡꯗꯨꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯄꯨꯝꯕ ꯅꯥꯈꯜꯂꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯅꯦꯝꯇꯛꯅ ꯍꯧꯔꯤꯕ ꯁꯝꯕꯂꯩ ꯈꯔꯗꯨ ꯃꯉꯥꯏꯔꯦ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯊꯣꯏꯕꯤ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯏ ꯊꯣꯏꯕꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯁꯩꯇꯃꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨꯅ ꯃꯕꯣꯛ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯁꯩꯇꯃꯥ ꯆꯅꯨ ꯅꯪꯁꯨ ꯂꯩꯔꯝꯂꯤꯔꯥ ꯍꯣꯏ ꯃꯕꯣꯛ ꯑꯩ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ ꯉꯁꯥꯏꯁꯨ ꯂꯥꯛꯂꯝꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯅꯄꯥꯁꯤ ꯅꯠꯇꯅ ꯃꯉꯣꯟꯗꯗꯤ ꯑꯩ ꯅꯪ ꯍꯪꯂꯝꯗ꯭ꯔꯦ ꯍꯪꯂꯨꯔꯁꯨ ꯑꯉꯥꯎꯕꯅꯕꯨ ꯀꯔꯤ ꯈꯪꯅꯤ ꯊꯣꯏꯕꯤ ꯏꯀꯥꯏꯔꯦ ꯑꯆꯨꯝꯕꯅꯤ ꯑꯉꯥꯎꯕ ꯃꯄꯥꯗꯨꯅ ꯀꯔꯤꯕꯨ ꯈꯪꯂꯨꯅꯤ ꯖꯤꯇꯦꯟ ꯏꯆꯦ ꯂꯥꯛꯄꯤꯔꯦ ꯍꯣꯏ ꯅꯆꯥꯅꯨꯄꯤꯒꯅꯦ ꯋꯥꯔꯤ ꯁꯥꯒꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯐꯅꯤ ꯏꯆꯦ ꯊꯣꯏꯕꯤ ꯃꯕꯣꯛ ꯏꯃꯨꯡꯗ ꯆꯪꯁꯤꯔꯥ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯀꯦ ꯃꯕꯣꯛ ꯁꯤꯗ ꯐꯝꯕꯤꯌꯣ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅ ꯈꯟꯕ ꯌꯥꯗꯦꯀꯣ ꯃꯕꯣꯛꯅ ꯍꯥꯏꯗꯣꯏꯁꯦ ꯈꯜꯂꯨꯏ ꯃꯕꯣꯛ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯁꯨꯝꯗꯧꯕꯅꯤ ꯋꯥꯁꯦ ꯀꯣꯏꯊꯣꯛꯂꯒ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯏꯆꯥꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯦ ꯃꯁꯤ ꯇꯣꯛꯁꯤ ꯊꯣꯏꯕꯤ ꯏꯉꯛꯉꯛꯂꯦ ꯅꯍꯥꯟ ꯃꯥꯒꯤ ꯃꯇꯧꯗꯨꯒ ꯉꯁꯤ ꯑꯣꯏꯔꯔꯤꯕꯁꯤꯒ ꯑꯅꯤꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯃꯥꯒꯤ ꯃꯀꯣꯛ ꯃꯆꯥꯗꯨꯅ ꯂꯥꯝꯕ ꯉꯝꯗ꯭ꯔꯦ ꯁꯩꯇꯃꯥ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯨꯝꯁꯥ ꯌꯥꯝꯅ ꯄꯥꯏꯗꯅ ꯃꯇꯦꯡ ꯖꯣꯝ ꯇꯧꯅꯤ ꯍꯥꯏꯁꯨ ꯑꯣꯏꯗꯦꯗꯣ ꯏꯆꯥꯕꯨꯅꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤꯁꯨ ꯌꯥꯎꯅ ꯌꯦꯡꯁꯤꯟꯕ ꯉꯝꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯤꯈꯨꯜꯂ ꯃꯤꯔꯥꯏꯔ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯅꯦ ꯃꯕꯣꯛꯅ ꯁꯦꯝꯕꯤꯔꯒꯦ ꯏꯆꯥꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯋꯥꯗ꯭ꯔꯦꯗꯅ ꯊꯣꯏꯕꯤ ꯃꯄꯤ ꯁꯤꯡꯊꯔꯩ ꯑꯁꯨꯛ ꯇꯣꯟꯕ ꯃꯄꯣꯛ ꯃꯊꯟꯇ ꯆꯥꯛꯅ ꯁꯣꯟꯖꯩ ꯆꯅꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ ꯃꯕꯣꯛꯀꯤ ꯋꯥꯇꯥꯁꯤꯗꯤ ꯍꯩꯃꯥ ꯆꯅꯨ ꯃꯕꯣꯛꯀꯤ ꯋꯥꯇꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯑꯩꯒꯤꯗꯤ ꯂꯩꯖꯕ ꯄꯨꯝꯕ ꯏꯆꯥꯒꯤꯗꯃꯛꯅꯤ ꯑꯗꯨꯅꯕꯨ ꯉꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅꯤ ꯌꯦꯡꯉꯨꯇꯨ ꯃꯆꯥ ꯄꯣꯛꯂꯤ ꯈꯪꯗꯕ ꯃꯄꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯕꯗꯤ ꯃꯕꯣꯛꯁꯨ ꯄꯥꯝꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤꯁꯤ ꯃꯊꯛꯇ ꯃꯃꯥꯗꯣ ꯍꯥꯔꯠ ꯄꯦꯁꯦꯟꯅꯤ ꯍꯦꯔꯤꯗꯤꯇꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯖꯤꯇꯦꯟ ꯃꯔꯣꯟ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯤ ꯍꯧꯒꯠꯂꯛꯏ ꯍꯦꯔꯥ ꯏꯆꯦ ꯇꯥꯒꯦꯅ ꯇꯥꯔꯤꯅꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯃꯃꯥꯒꯗꯤ ꯄꯜꯂꯛꯀꯅꯨ ꯂꯥꯏꯔꯩ ꯂꯩꯇꯦꯅ ꯏꯆꯦꯗꯒꯤ ꯂꯨꯄꯥ 10 ꯅꯤꯔꯕ꯭ꯔꯣ ꯅꯆꯥꯗ ꯋꯥꯔꯛꯀꯗꯕ ꯋꯥꯗꯨꯕꯨ ꯏꯃꯨꯡꯁꯤꯗ ꯂꯥꯛꯂꯒ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯦꯌꯨ ꯉꯥꯎꯖꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯃꯄꯥ ꯑꯩ ꯂꯩꯔꯤꯀꯣ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯛꯀꯅꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯆꯅꯤ ꯁꯩꯇꯃꯥ ꯀꯔꯤꯑꯕ ꯁꯩꯇꯃꯥꯅ ꯖꯤꯇꯦꯟꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯖꯤꯇꯦꯟ ꯎꯞꯁꯜꯂꯒ ꯇꯥꯏ ꯀꯔꯤꯅꯦꯅ ꯎꯁꯤꯠꯇꯣꯔꯤꯕ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯗꯤꯌꯦ ꯅꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯅꯦ ꯑꯩꯅ ꯍꯤꯡꯂꯤꯈꯩ ꯑꯣꯏꯊꯣꯛꯇꯕꯅꯤ ꯆꯥꯛꯈꯨꯝ ꯃꯤꯔꯥꯡ ꯊꯨꯕ ꯃꯣꯏꯅꯁꯨ ꯊꯥꯛ ꯋꯥꯡꯕꯒꯁꯨ ꯄꯥꯝꯖꯁꯥꯏ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨ ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯏꯆꯥꯒ ꯍꯦꯛ ꯎꯅꯔꯕ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯅꯣꯏ ꯑꯉꯥꯎ ꯑꯐꯩꯒꯤ ꯏꯃꯨꯡꯁꯤꯗꯤ ꯁꯩꯇꯃꯥ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ ꯆꯅꯨ ꯖꯤꯇꯦꯟꯕꯨ ꯆꯤꯡꯈꯠꯄꯤ ꯊꯣꯏꯕꯤꯗꯤ ꯈꯣꯡꯐꯝ ꯂꯦꯡꯈꯤꯗ꯭ꯔꯦ ꯇꯔꯪ ꯑꯃꯗꯅꯤ ꯃꯥꯅ ꯂꯩꯔꯤꯕ ꯖꯤꯇꯦꯟ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯏꯅꯦ ꯌꯥꯝ ꯑꯐꯥꯎꯕ꯭ꯔꯣ ꯍꯥꯠꯇꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯦ ꯎꯁꯤꯠꯇꯕ ꯅꯋꯥ ꯂꯧꯗꯦ ꯅꯆꯥ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯊꯨꯏ ꯀꯞꯂꯤꯕ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯊꯦꯝꯂꯛꯏ ꯖꯤꯇꯦꯟ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥ ꯀꯔꯤꯒꯤ ꯀꯞꯂꯤ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ ꯏꯄꯥ ꯉꯁꯤꯗꯒꯤ ꯌꯨ ꯊꯛꯂꯔꯣꯏꯌꯦ ꯏꯄꯥ ꯊꯛꯂꯔꯣꯏ ꯅꯄꯥꯅ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯩꯆꯥꯛ ꯀꯥꯎꯅꯕ ꯍꯣꯠꯅꯔꯨꯕꯒꯤ ꯆꯩꯊꯦꯡ
ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯆꯥꯗ ꯐꯪꯂꯦ ꯏꯄꯥ ꯂꯥꯜꯂꯦꯅꯦꯍꯦ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥ ꯂꯥꯜꯂꯦ ꯊꯣꯏꯕꯤ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯈꯤ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯦꯛ ꯍꯧꯕꯗꯒꯤ ꯀꯨꯝꯃꯩ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯛꯁꯤꯜꯂꯣꯏ ꯈꯟꯕꯅꯤ ꯅꯅꯥꯛ ꯅꯛꯅ ꯉꯝꯍꯜꯂꯣꯏꯗꯣꯔꯤ ꯂꯥꯞꯅ ꯊꯝꯒꯦ ꯄꯨꯁꯤꯜꯂꯣꯏ ꯈꯟꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯔꯣꯏꯗꯧꯔꯤ